Lixiang so noving akshi the iwi channel with trend tum gutong kli salam sa rishit tali ajo PAOREI village with Cosmo Fest ne hili movie exani jinja ne yang rumau se channel subscribe mak sabing na samilu or yang rumau se bye bye. Kanam ta khangna dida steady loi ji fo nang boi khoini kanam khangna ba thang kilo ji hai dai hojikti eme lorabanina thamba yare kaino aigidi ama thamgre kai de ya lei haido fa yade nang ni kurang yam chau silamina mi do ko mai to ke masak si yam phajai laik si yam hai adubu romance ki lam si dadine sanda sanai doni mamuk tongba mi se leita bazani da aina khara tambi dredi yararoi Oi halle pandava Fiji da pundu na thamliwa nangi nungshi kisi se thok lage nasidi namangsida thok lage nasidi namangsida nungsiba haidrana nungsiba tambi lamlan ba khoi mogum na thairaga parkinu ikhutna semjaba leirangi na chamse chindi ramune aina para maning tamle gi thamoi se nungsiba leirangi lehida irakare gi puning se tapirong sidi panthung gi lambi amak palai traba aigi thamoida yeklibani nandi nungsi sakam amak palai traba aigi thamoida yeklibani nandi nungsi sakam